Anglo Kuki War Centenary Gate Huzik Chorchampur National Highway number 2 the Leire base sigi construction gi permission amata public works department dagi amta permission amta phangde permission pide haibagi makoindagi RTR reply lakpire me tang ahumda tasena makoigi Kuki community gi amasung lakliba illegal immigrants makoi amasung militants singsina koigi backing leire hairakanda koigi leiriba mapan koigi leiriba makoigi Kuki community gi missing sina sandu iba false propaganda sandu omba koigi Anglo Kuki War Centenary Gate se koigi mai thana ba torami mai tai na mai thana ba torami kaina haijalakpa adudagi koigi Delhi University gi university daga koi Anglo Kuki War 1919 sigi koi syllabus ka hapchen naba taurakpa koi distorted history koi sungai leramdaba koi leramdaba war haitare si koi mayam the larik oina tamanaba honarakpa aduga larik sing the phong naba honarakpa koi maming leiraba university daga hapchen naba honarakpa aduga manipur da sulai leramda koi leramdaba history haitare adugi centenary gate ama huzik leiriba se si Sariba sigi permission leibra leitabra si kanana taro Sariba no sigi history se lana chalaliba se karigino haiduna sigi kumana kanana si sanabagi damakta koigi permission pidi banona aina koigi public works department ta koigi RTI thazabasida koigi public works department dagi reply ya ngasi phange ngasi yore aduna sigi reply da Anglo Kuki War Centenary Gate Huzik Chorchampur National Highway number 2 the Leire base sigi construction gi permission amata public works department dagi amta permission amta phangde permission pide haibagi makoindagi RTR reply lakpire aduga sigi mathakta su na koi 19 December 2022 da haitare da koigi concerned DC da aikoigi si gate si lauthokpagi matang da su order pikiba leire che sigi aingonda pirapa reply sigi matung ina haitare adune sukkuide base sigi aran be history thamaga huziki ming aikoigi leiriba praja singda sida aran be history phangna ba tawriba se sigi gate si ade niyom chadana national highway number 2 da sajaliba si kadawai sariba no lauthokna ba order pikraba da huzibo lauthoktriba se karigino aduna huzik RTI reply de su khangjare public works department dagi sigi permission pikiba amta laiti haibagi poram su leirabanina sigi centenary gate si concern department na manipur amata news leiriba se adu manipur sida kogi manipur sida aran ba history da chatpa pamde aran ba history amta lahen ba pamde aduna aran ba history leitaragadi tawriba aran ba sing mafam si leitaragadi aduna kogi hayeng tungda lakataba generation gi damakta akaiba mayam lakani aduna yaragadi sigi 19/12/2022 da su sigi removal gi permission pikiba leira kogi order pikiba leirabanina Anglo Kuki War Centenary Gate sigi yam thuna lauthokpiro aduga sigi war Anglo Kuki War 1917-1919 se sunglai leitaba oibanina sigi leiriba concern department su sigi history leiriba se lale haina su haibir ona kogi concern related officials haizari